ꯍꯧꯖꯤꯛ ꯂꯥꯏ ꯄꯨꯊꯣꯛꯄꯒꯤ ꯀꯔꯤ ꯀꯔꯤ ꯇꯧꯒꯗꯕ ꯊꯧꯔꯝ ꯇꯧꯔꯤ ꯑꯗꯨ ꯀꯃꯥꯏ ꯇꯧꯕ ꯚꯤꯗꯤꯑꯣꯁꯦ ꯃꯈꯥ ꯇꯥꯅ ꯌꯦꯡꯃꯤꯟꯅꯁꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯁꯔꯍꯇꯤ ꯄꯨꯖꯥ ꯅꯣꯡꯃ ꯃꯇꯨꯡꯒꯤ ꯑꯣꯏꯗꯣꯏꯅꯤꯕ ꯅꯍꯥꯟꯗꯤ ꯑꯞꯂꯣꯗ ꯇꯧꯒꯦ ꯇꯧꯔꯒ ꯇꯧꯕ ꯉꯝꯗꯅ ꯂꯩꯕꯅꯤꯕ ꯐꯣꯇꯣ ꯁꯨꯠ ꯇꯧꯍꯧꯗꯕꯩ ꯉꯁꯤ ꯀꯗꯣꯅꯦ ꯆꯠꯇꯣꯏꯅꯣ ꯁꯤꯕꯨ ꯃꯆꯥꯡ ꯈꯟꯖꯟꯕꯤꯔꯗꯤ ꯅꯨꯡꯉꯥꯏꯇꯦ 이바이서 그런 내용 그래. 까이대 나 레셈 바자라. 당연히 안 해, 방. ꯍꯧꯖꯤꯛ ꯂꯥꯏ ꯄꯨꯊꯣꯛꯄ ꯂꯣꯏꯅ ꯉꯥ ꯇꯪꯕꯒꯤ ꯁꯤꯟ ꯂꯥꯡꯅ ꯇꯧꯔꯤ ꯉꯔꯥꯡ ꯅꯍꯥꯟꯗꯒꯤ ꯃꯦꯔꯥꯃꯦꯁ ꯆꯥꯔꯛꯄꯗꯣ ꯉꯁꯤ ꯉꯥ ꯇꯪꯗꯣꯏꯅꯤꯕ ꯉꯥ ꯉꯧꯈꯠꯈ꯭ꯔꯦ ꯅꯨꯡꯉꯥꯏꯇ꯭ꯔꯥ ꯚꯥꯃꯣꯟꯁꯦ ꯆꯤꯌꯥꯔꯗꯒ ꯐꯝꯃ ꯊꯣꯡꯉꯤ ꯀꯩ ꯈꯨꯟꯒꯤ ꯚꯥꯃꯣꯟꯅꯣ ꯂꯣꯏꯔꯦ ꯍꯦꯟꯖꯥꯡ ꯉꯧꯈꯠꯈꯔꯦ ꯍꯣꯟꯅꯅ ꯆꯒꯦꯝ ꯄꯣꯝꯕ ꯈꯖꯤꯡꯒ ꯇꯧꯔꯒ ꯀꯥꯏ ꯍꯥ ꯉꯁꯥꯏꯗꯤ ꯑꯩꯅ ꯊꯣꯡꯉꯒ ꯃꯆꯦꯠꯇ ꯃꯅꯥ ꯂꯧꯕ ꯆꯪꯉꯛꯏꯅꯤ ꯀꯩꯗꯧꯔꯤꯅꯣ ꯑꯗꯨꯒ पूरा मान रहे जो सिगना सिंजू तोटलीब मखुजे केनोला पानबा नुंगाइनी सिंगली ngata 이신거 이겼더바 이장 노래 고지를 타는 거. 저게 나 이거 말리니 어야, 아빠 이거 뭐 안들 में? चकेम पोम्बा सुलो रे किसी को ना वीडियो बना के भेजेगा ये देखो क्या नाम क्या कई खुनोंगा दुमाई नोला कनु है कुदांग गई थी दे चाक जेन ड्राइ बामों का पंजन दे थरानी जे तब खरदानी मनी वो बामों जब आई थरानी की मैं पोक्ता का पोक चलो ये गई गौरे ने सुन ले जगह सी कुकर से थाक जगह जो ꯃꯊꯦꯜꯁꯤꯡꯁꯦ ꯏꯖꯥꯝ ꯖꯥꯝꯗꯕꯤꯗ ꯉꯥ ꯊꯣꯡꯕ ꯑꯃ ꯆꯒꯦꯝ ꯄꯣꯝꯕ ꯑꯃ ꯑꯗꯩ ꯁꯤꯡꯖꯨ ꯑꯃ ꯁꯨꯝ ꯇꯧꯔꯦꯕ ꯌꯨꯝꯒꯤ ꯃꯤ ꯉꯥꯛꯇꯅꯤꯅ करी पुखम नो करी पुखम नि ममिंग कई गौगे लासानी सोना मसगी मान ममांगा चालू गो उंगिल आइना जुंगा ꯃꯌꯥꯝ ꯏꯂꯣꯏ ꯂꯣꯏꯕꯗ ꯈꯥꯡ ꯂꯦꯞꯄꯗ ꯑꯣꯏꯅ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯚꯤꯗꯤꯑꯣꯁꯦ ꯑꯩ ꯆꯝꯅ ꯀꯥꯞꯄ ꯉꯝꯖꯍꯧꯗ꯭ꯔꯦꯕ ꯑꯗꯨꯝ ꯚꯤꯗꯤꯑꯣꯁꯦ ꯌꯥꯝ ꯁꯥꯡꯅ ꯀꯥꯞꯄ ꯉꯝꯍꯧꯗ꯭ꯔꯦ ꯑꯩꯈꯣꯏ ꯆꯥꯛ ꯆꯥꯔꯤꯁꯤꯐꯧꯅ ꯄꯨꯡ 3:30 4 ꯇꯥꯗꯣꯔꯦ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯗ ꯑꯍꯥꯟꯕ ꯑꯣꯏꯔꯝꯃꯗꯤ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯕꯥꯏ